Lakliba tang kunipandagi phamgadouriba assembly session asidagi house ki proceedings khudingmak Meitei Mayek Tasu Phongnaba Hotnabiyu haina Meelal gi President Khaidem Ingocha na phongdorakli ngasi Meetei irol iyak lonesilol apun balof Meelal gi office ta pangthokpa paugi mifam amada wafam asi phongdokladuna Khaidem Ingocha na hai Lakliba tang kunipandagi haugadouriba assembly session asigi ahoba numita phamgadouriba governor gi warol ado Meitei Mayek Tasu Phongnaba Manipuri gi governor anusu yawi keda memorandum ama haukiba tang kun da pisan Governor gi warol adusu Meitei lon da oina pibinaba wafam su memorandum adu da panki Meetei Mayek asi Manipur Legislative Assembly na nathairaga lakpa si matam puirakle Assembly session gi discussion na chingba kaya da legislature singna English loan ka hena season na bathengnai lamdam asida khundaminari ba yelho furup singi phauna lol ama oiriba Meitei lon asi yariba makhai assembly gi proceedings khudingmak da season na biu loina na house ki record sing su handak ki session asidagi Meitei Mayek ta Phongnaba governor da pisan kiba memorandum adu da taksin ki haina mahang phongdokhi paugi mifam adu da Ingocha na makhata na hai Meitei Mayek amadi Meitei lon asi mapung fana chaukhana amadi tungi mirol na research na chingba tawbada hena khudongcha na budget ta loan gi senfam tongana hapa chumgani loina na Meitei lon asi Indian classical language ki manungda chanaba house na warip ama lauduna mari lainaba authority da khanghanbiyo Amarom NEET amadi civil service ki exam sing Meitei Mayek ta thaba yana ba handaki assembly session asida puthoklaga khanabagi apamba Meelal da lei khana nainaba du da warip ama lauraga mari lainaba authority da aiba cherol oina tharabadi pumnamaki afabo oigani malem gi oina lon ama sung Mayek punna laibak ase supnagi chamagani fu khaktani masida Meitei lon ama sung Meitei Mayek ase su yauri bane aikoi gi lon ama sung Mayek na malem gi thakta lemjaningai oiba phida ama phangba ngamliba se chauthok chaningai ne Marmaduna Meitei lon saukhat hanba haiba se aikoi gi thodang ne masida lenga ki maikei degi mathok ta ba thabak thoram sing paikhat bagi tangai fadaba lei matang asida lenga na Meitei lon ama sung Meitei Mayek khakta gi oiba university ama linglabadi tungi mirol da aduki matikana ba piba ngamgani haina Ingocha na makhata na phongdokhi khana nenaraku matamda Meitei lona khana biraga Meitei lona karigumba sumana thabak si tawgani Manipur gi miyam gi damta sarkar na adi lengang na thabak si sumana chathagani haibani sing si Meitei lona khana biraga Meitei lona khana raba Mayek sing wai sing khana raba point sing adu Meitei Mayek na direct oina irga pudon mugi apa maduni milana thamdari basi tilona si tangai phadana sakhot anana gudum ta milana Meitei lona ngangna riba Meitei Mayek si Mayek pusiju phajana mapung phana sana hanba pandamda Meitei lona si gi tonganba assembly da masigi maroiba budget hapiduna Meitei lona si jakhon namgi lambi da poropiyo loinana assembly na budget asi tangai phadana haptabe yadabani haina khanbiraga Meitei Mayek na tonganba budget ma hapiyo ha wafam ni thamjage